welcome back to my channel. Ngasidi koi Punjab University da sports chawba chale Chandigarh da sector 14 da do sports ki do yiminar se haren sida koi ni mama han thole moi mama lani duga koi puna chatte ne ba ando koi ATM da pisa hana satom de ba tudi makha mo foreign yiminar se gari tong kan da Mazani na auto do na chale adu na horen kanu dai budi kep ta chatini ko landra de makha asum yeminar se kep tu mala e snare mamang dam ka phami ke bra phobia le bine ma andu koi taruk puna tong do do Ladriba, kudi ladriba manjani na. Basta mayam, kano to bangam aduna tungan tong mo humam laani duna. Punjab University do tingnan ni nyam. Ay ulat ko. Koi za chat tong ba hubuda ngai. Mayam gari tong bay wana jese. Dai so. Ay nam phuda pubirak bagi. Wah, rima. Masa nungai tabe kami yaudore son jango pura nara hosta se male me koi kari thoi se hai data duna koi je isa nungai traba mate kan wale yaudore university ground yaure me am kiri chida shizama dam loi gari ama la yoral tri adui ngai ngasai dagi moi gari lak bangai ba kom na chang do na chang ge du na ground da se camera phobia lai ba do ngasai gari manung ut lo ya da ba do mam ground ulak ke ko lai sabi som nam deng thoro na sabi sing loi na ma phase ko ko hui ko jong ma khuna khala ga menda ai hai ke ba nupi ama ko ai ji da ai ngang theng nei ba hui sana ba mana ton do hui ne chik thaki ba hor lei ba ya menda ki da tawjun ne hor lei ne ti san nei jong hui jo si am posta ye chak cha ba bina ba mi di jela ai su tak to la me ba si pani ne ba kai no tra de si ba kai no mun hai do er ma le da so ai hai jan na ya ma bo ma sa khang de kari no ai hu de hai ba do la ba nang mai ma si da khang ni nya moi na ai chin ngang ai ba khang bra chak ta bu bi di na ai do khoi te ai ko ba lai ni du moi na bo ji theng na hong ni ha jan na khoi chak han cha ru ge na lai chak lam bra la me chi do re chak sa ru ge du na ma breakfast ni na breakfast so moi na paratha hau ba pi du na phan tak te se phong do no ai ta ba phong ai sa man nu tham ba ni sak sa ru ge ma Manipur sai sang sa to ko ma Manipur sai sang ta ru ge ado yam nusi hai di sumai na ga la ga mai te mi am kon ta ba mai dai ma ja ma khon ma'am ta ba do Manipur ma wa ima putim chachuru ma pham yam chare phone ja la puda
ꯌꯦꯟꯁꯥꯡ ꯆꯥꯗꯕꯁꯦ ꯃꯅꯤꯄꯨꯔ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯗꯣꯏꯅꯦꯕꯀꯣ ꯊꯃꯣꯏꯗꯤ ꯊꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦꯀꯣ ꯃꯐꯝꯒꯁꯦ ꯅꯣꯏ ꯀꯩ ꯂꯩꯔꯣ ꯍꯥꯏꯅꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛ ꯂꯥꯛꯑꯦ ꯆꯥꯛ ꯂꯥꯛꯑꯦ ꯆꯥꯛ ꯑꯃ ꯂꯥꯛꯑꯦ ꯅꯝꯃꯤꯌꯦ ꯑꯩ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯁꯨꯃꯥꯏꯅ ꯊꯝꯅ ꯐꯝꯗꯦꯅ ꯑꯗꯨꯝ ꯂꯥꯛꯀꯦ ꯍꯥꯏꯕ ꯁꯤ ꯎꯕꯗ ꯁꯤꯅ ꯁꯤ ꯍꯥꯄꯛꯀꯦꯕ ꯁꯤ ꯑꯣꯛ ꯂꯩꯔꯦ ꯁꯤ ꯌꯦꯟ ꯑꯣꯛ ꯁꯤ ꯉꯥ ꯁꯤꯗ ꯌꯦꯟ ꯂꯩꯔꯦ ꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯪ ꯉꯥ ꯆꯥꯗꯕ꯭ꯔꯣ ꯃꯔꯨ ꯅꯝꯕꯤꯎꯔꯥ ꯉꯥ ꯌꯥꯎꯕ꯭ꯔꯣ ꯃꯍꯥꯎꯗꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯂꯩꯗ ꯆꯪꯍꯟꯕꯅꯦ 아니 집에 짠 해요. 원래 저희 이거 짠 해요. 이거 야오래. 너무 이쁘네. 너무 이쁘네. 나 좀 사네 봐. 나 너무 너무 비싸 버리야 그래. 이거는 살도. 나 몰라 그거 약간 약간 이렇게 하려고 자. 난 잡으려. 몸이 신나래. 뭐 하더래. 뭐 하더래. ꯃꯅꯤꯄꯨꯔ ꯃꯊꯦꯜꯗ ꯅꯠꯇꯦ ꯁꯨꯝ ꯆꯥꯕ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯃꯩꯇꯩ ꯌꯦꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯆꯥꯔꯛꯑꯦ ꯍꯥꯎꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯕꯣꯜ ꯌꯦꯡꯕ ꯑꯃꯨꯛ ꯆꯪꯉꯦꯕꯀꯣ ꯕꯣꯜ ꯌꯦꯡꯕꯗꯣ ꯅꯪꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯆꯥꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯕ ꯕꯣꯜꯗꯣ ꯄꯨꯡ 2:30 ꯍꯧꯅꯤ ꯍꯥꯏꯕꯅꯦꯕ 3 ꯇꯥꯗꯣꯔꯦꯕꯀꯣ ꯑꯗꯣ ꯒꯥꯔꯗꯦꯟꯅꯤꯅ ꯑꯃꯨꯛ ꯇꯝ ꯆꯠ ꯂꯩꯔꯦꯕꯁꯦ ꯁꯤꯗ ꯃꯣꯏꯗꯗ ꯃꯣꯏ ꯇꯌꯥꯏ ꯍꯥꯏꯗꯣꯏꯔꯥ ꯁꯤꯗ ꯂꯚ ꯕꯥꯔꯠ ꯃꯌꯥꯝ ꯂꯩꯔꯤꯀꯣ Lovey Dovey. Sina ko YouTubers. ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯁꯥꯟꯅꯕ ꯍꯧ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯌꯧꯔꯛꯄꯗ Kenangan niya sih. Iris ka numpungan potong lo. James ka. Si mahapang gipam. Isma substitute ꯂꯩꯅꯤ ꯀ ꯍꯥꯏꯔꯛꯇꯥꯏꯅ Numpungan mo si goalkeeper ulit me. Break tayo. 뭐 ꯀꯌꯥ ꯆꯟꯅꯒꯖꯥꯠꯅꯣ ꯍꯪꯉꯣ Ama mo yung ping na machan gre hay. ꯑꯩꯈꯣꯏ ꯑꯝꯇ ꯆꯟꯗ꯭ꯔꯤꯕ Kan. Pwede ko gini. 3:13 na kaya. Ish. Kaya nung gusto umami. Ha? 나선다 나선다고 해서 Uminang ito. Mambra. 짠 잘로 해
ꯇꯤ ꯊꯂꯣ ꯄꯨꯡ ꯍꯥꯟꯕꯗꯣ ꯋꯤꯟꯇꯔꯁꯤꯗ ꯀꯤꯄꯔ ꯑꯣꯏꯔꯝꯕꯅꯦ ꯗꯤꯛꯁꯅ ꯁꯤꯟꯈ꯭ꯔꯦ ꯅꯪ ꯆꯄꯜꯗꯨꯔ ꯑꯩꯅ ꯉꯁꯥꯏꯗꯤ ꯊꯤꯜꯂꯤꯁꯦ ꯀꯥꯏꯗꯅꯣ ꯑꯗꯨꯅ 오늘 ꯅꯣꯏ ꯂꯥꯛꯀꯦ ꯁꯤꯗꯤ ꯁꯤꯗꯤ ꯉꯁꯥꯏꯅ 시대 우디에 왜나 ꯑꯗꯨꯅꯦ 됐어 ꯑꯗꯨ ꯂꯥꯛꯀꯦ 구비지 ꯀꯔꯤꯕ ꯕ꯭ꯂꯣꯒꯔꯅ ꯀꯦꯃꯦꯔꯥ ꯄꯥꯕ ꯋꯥꯔꯗꯤ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯁ꯭ꯇꯦꯟ ꯂꯩꯔꯀꯥꯟꯗ ꯐꯖꯅ ꯄꯥꯏꯕꯤꯔꯒꯦ ꯑꯩꯁꯤꯅ ꯀꯩꯅꯣꯕ ꯅꯪꯅ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟ ꯐꯔꯦ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯃ ꯂꯩꯗ꯭ꯔꯤꯐꯥꯎꯗꯤ ꯅꯪꯅ ꯈꯔ ꯑꯣꯏꯕꯤ ꯇꯥꯔꯦ ꯕ꯭ꯂꯣꯒꯔꯁꯦ ꯑꯩꯔ ꯅꯪꯅ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯌꯥ ꯀꯩꯅꯣ ꯐꯥꯈ꯭ꯔꯤꯗꯨꯗꯣ ꯆꯪꯍꯧꯗ꯭ꯔꯤ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯗꯤꯞꯇꯤ ꯎꯞꯄꯗꯅꯦ ꯐꯥꯔꯤꯅꯦ ꯍꯥꯏꯕ ꯕꯣꯜꯗꯣ ꯀꯔꯤꯅꯣ ꯄꯪꯂꯥꯎ ꯂꯥꯎꯒꯅꯨ ꯁꯥꯎꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯇꯨꯁꯟꯗꯔꯤ ꯑꯩꯗꯤ ꯃꯣꯝꯕꯤ ꯍꯥꯏꯕꯅꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯗꯥꯏꯔꯦꯛ ꯈꯜꯂꯦ ꯇꯨ ꯒꯣꯜ ꯆꯝꯕ ꯃꯄꯥꯁꯦ ꯀꯅꯥꯝ ꯂꯩꯇꯦꯕ ꯉꯁꯥꯏꯒꯤ ꯎꯗꯤꯌꯦ ꯃꯃꯤꯡꯁꯦ ꯀꯥꯝꯆꯥ ꯍꯥꯏꯌꯦ ꯇꯜꯂꯦ ꯃꯣꯃꯤꯅ ꯃꯤ ꯒꯣꯜ ꯆꯜꯂꯝꯗꯥꯏꯁꯤꯗ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯒꯣꯜ ꯀꯤꯄꯔꯒ ꯁꯥꯟꯅ ꯂꯩꯔꯦꯗ ꯀꯤꯄꯔ ꯑꯅꯤꯁꯦ ꯀꯥꯎꯅ ꯂꯩꯔꯦꯕ ꯚꯥꯏ ꯄꯤꯡꯅ ꯀꯥꯔꯦ ꯑꯣ ꯐꯔꯦ ꯂꯣꯏꯔꯕꯣ ꯁꯥꯟꯅꯕ ꯕ꯭ꯂꯦꯛꯄꯤꯡꯅ ꯀꯥꯔꯦ ꯁꯥꯟꯅ ꯂꯣꯏꯔꯕ ꯅꯨꯄꯥꯝꯕ ꯂꯣꯏꯔꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯃꯥꯏ ꯅꯨꯡꯁꯤꯠ ꯁꯤꯠꯐꯝ ꯄꯥꯏꯗ ꯇꯥꯕ ꯑꯩ ꯆꯤꯔꯥꯏꯗ ꯇꯥꯡꯕ ꯁꯤꯗ ꯒꯦꯝꯁꯦ ꯑꯃꯃꯨꯛ ꯍꯧꯗꯣꯔꯦꯕꯀꯣ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯑꯦꯕ ꯑꯗꯩ ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ 1:30 ꯇꯥꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯦ ꯄꯨꯡ 5 ꯅꯪꯅꯕ ꯍꯟꯗꯣꯏꯅꯦ ꯑꯗꯨ ꯉꯜꯂꯤ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯁꯥꯟꯅꯩꯁꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯆꯤꯌꯔ ꯑꯞ ꯇꯧꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯄꯣꯔꯦꯕ ꯑꯃꯃꯨꯛ ꯍꯧꯗꯣꯔꯦ ꯅꯣꯏ ꯃꯝꯈ꯭ꯔꯦ ꯋꯥꯎꯋꯦꯕ ꯌꯥꯝꯅ ꯅꯣꯡ ꯃꯪꯕꯒꯤ ꯑꯩꯈꯣꯏ ꯁꯔꯗ ꯀꯥꯞꯀꯦ ꯉꯔꯥꯡ out of station the tag out of station noi playground của ni bay mình luôn tí hầu á tầng khai nó hầu nè tí hầu đấy mà nâng tờ giáo ni sao nè masa khangna bam to puthina de asi kya khangna ba ngata ni ai am te yaw de haba pan tholak ta wow
안녕하세요. 모른다. ꯑꯗꯨ ꯕ꯭ꯔꯗꯔꯅꯁꯨꯀꯣ ꯑꯩ ꯐꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯗꯅ ꯂꯥꯛꯏꯅꯦꯕ ꯅꯨꯄꯤ ꯃꯌꯥꯝꯅ ꯇꯥꯟꯅꯗꯅ ꯑꯗꯨꯅ ꯑꯩ ꯃꯥꯛꯁ ꯎꯞꯁꯜꯂꯒꯦꯕ ꯌꯥꯝ ꯍꯜꯂꯛꯑꯦ ꯃꯣꯏ ꯐꯨꯠꯕꯣꯜ ꯈꯛꯇꯪ ꯁꯥꯟꯅꯩꯕ ꯉꯁꯤꯗꯣ ꯐꯨꯠꯕꯣꯜꯗꯣ ꯑꯩꯈꯣꯏꯗꯣ ꯐꯨꯜ ꯌꯦꯡꯉꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯦꯝꯅ ꯑꯩꯈꯣꯏꯗꯣ ꯄꯨꯡ 5:45ꯐꯥꯎꯗ ꯍꯟꯖꯜꯂꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯣ ꯈꯣꯟꯊꯤ ꯆꯥꯗꯕꯒꯤ ꯅꯨꯄꯤꯒꯤ ꯐꯨꯠꯕꯣꯜ ꯃꯦꯠꯆꯇꯣ ꯌꯦꯡꯕ ꯅꯪꯉꯛꯇ꯭ꯔꯦ ꯅꯨꯄꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯌꯦꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗꯣ ꯑꯗꯨꯁꯨ ꯐꯖꯅ ꯌꯦꯡꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯜꯂꯦ ꯃꯌꯥꯝ ꯍꯜꯂꯛꯄꯗꯀꯣ ꯁꯛꯁꯤꯡꯁꯦ ꯂꯣꯏ ꯂꯣꯏꯅꯔꯦ ꯉꯁꯤ ꯆꯥꯕꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯈ꯭ꯔꯕ ꯑꯗꯨꯏꯅꯦ ꯂꯦꯡꯉꯣ ꯍꯜꯂꯛꯄꯒꯤꯁꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯁꯦ ꯁꯤꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯍꯜꯂꯒ ꯂꯟꯗ꯭ꯔꯥꯗꯒꯤ ꯑꯃꯨꯛ ꯀꯣꯂꯦꯖ ꯌꯧꯕ ꯑꯃꯨꯛ ꯑꯣꯇꯣ ꯇꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯀꯣꯂꯦꯖ ꯌꯧꯔꯅꯤ ꯑꯗꯩ ꯋꯥꯔꯦ ꯑꯃꯨꯛ ꯇꯨꯝꯅꯔꯅꯤ ꯑꯗꯨꯝ ꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ